Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi video call da rong Tabi tarasuba tangka makhong ani sangthaduna khara tung halai Sylviana lepliba mapadu fau aduga lukthana leiribi nupi dubu haifit yengi nganbana kayaba huzgido Sylvia tablapna pencil okraiba pen se engone yam pining bewaro nangi pen aina sina kibaduda ngasai aina yare harba natra Sylvia ikaire I nganbana mangona muning silakpaduda mana soidana video call tawshilubadusu tanjasida ningsingla I nganbana khangkidra pakhatba ikaibana mamai adu nonkhatna yengba ngamdre nganbasu amukta sumnon sinduna wari sadabani adubu Sylvia gi tawriba mongsina sabani magi thamoidadi karisu thoina khanjiluba leite nupi madi ahanba ubadagi hauna nungsiba phawkhrabanina mana sumna manakta leibasidadi mihul masu kanna kanna chonglai anidugi matawadu leiriba taisingdudi wa matangangnada adum yengduna lei nganbasu karibu khalurabano Sylvia gi makhuta pariba pen adu fatlawi Sylvia su mamit lokthokei yengkhalai kaisu thawsada pen du figaw de thechinki aduga khara kanna thawkhre Sylvia langtaknaba sum henjelai chatkiba maikai yenghawi pen adu lawbada makhuta haifet thengkibani makhut adu thangatina munna yengi ahanba oina ngasai tu shinbada makhut paiduna chingkhatkiba dusu ningsinglaga harau momon nokchai Rebecca yadribo chalase Sylvia nokfet tawna hoi makhoi sasumna gari ngaiba oina makhongna tapna chatli urai dukan amagi mamangda fibam chadraba halama leptuna leibadu karigumba khara chaningwa mali dukan manungda leiriba chanabasingdasu mamittuna tagup yengli tasengna Sylvia langjai ngongsi haibagi wani kitang fibam chadaba mi ubada magi thamoida nungaitaba fawbani karigumba khara mateng toramdrabadi masadu leitadabani maduna ningsing thamoibu otbani ahaladu ubada Sylvia di nungaitaba fawkhre mitfam hongda munna yenglui ahaladugi matauda khanghaudi mapi ira horakpani mamanabi anida horamdana lambidu lanthoi aduga ahaldugi manakta changsili mawongdo angawbadi mande mataududa mapukning nungshirei school chatpa oibana mastu paisadi yampudabani adubu ayawba seldu pekdagi lauthoklaga wa haidana ahaladuda pigi ahalduna Sylvia da munni yengli Sylvia su tapna po se lakshilo yamdre Sylvia na pairakliba paisa adu ahalduna tapna lawi aduga thamoi pena harauna nofet tawrai Sylvia su nofet tawduna pupugi mi kanas leitraba isu nupi amakak lei madi angang oiri isu du natana kanasu leitre Sylvia su nungaitaba matau utuna tapthana hairai adudi kanana sel talaga chariba aina thabak subani adubu aisu solabanina thabak suba ngamdre khongsi su nungaitre Sylvia na handugi makhongda yengtharai sandal su tongdi makhongdusu karigumbana thengjilakpagumba mali hubatlaga I khara taiduna lei madu ubadana hena nungaitre Sylvia Rebecca ga Ningthouja ga su Sylvia gi manak yoksilaktuna ahaldugi fibam yenglai makoi su nungaitaba poi Sylvia Ningthouja ga Rebecca ga don sinduna paisa kaya yawrimno hanglai nabani paisa kaya yawri Rebecca na aidi 170 yawri Ningthouja su 350 ekhoi manaki chemagi langleiro na chalakpani Sylvia na mukhairai hayeng leiru langdo noige yaw pesa sing piro hayeng ayung sulake masi haiduna makhoi ani dagi pesa di lauraga ahaladu da pirai pupu sina pharmacy da chalaga khongsi siyongo aduga arembaduna pupugi sinupigi ga chana boiro isusing nakhoi matam chupada isorna thaujan bi boisano Masi haiduna mapi sintarai Sylviana
Pupu, kapkano. Pupugi leifam hairamo angamba khara mateng pangi. Asumna makoi ahumgi ayawba paisa khudingmak ahalduda pibirami. Yum hannaba baradi amatta yawnadrabani. Khongna oirasu halasi ngasidi hainaduna tapna chatpa hawi. Adubu thamoi sengna ahaldugi mateng panglamba oibagi isorgi thaujani haigadra tanja aduda auto ma khamlaktuna makoi humbu tonglo hairei. Baradi yawdrabanina tongaroi haina khumi adubu auto driver duna bara lauroi tongo haiduna tonghalai. Makoi ahumgi ayawba sel khuding ahal aduda pirambadu auto driver duna uhawbani mayum hannaba bara yawdre khangbagi makoi bu tonghanbibani. Auto driver dusu pukchel semami oibana makoi gi minungsi chawba matawadu khangbibani. Asumna bara amata lahaudana mayum yawfok thinbirei. Mayum yoksilakpaga Silviana wari pumba nungaitana mamada tamlami ibem chasu. Nakoina ahalduda thamoi sengna mateng tawrambadugi isorna peladuna nakoigi su khudong chadabado mateng tawrakpani. Venda chatpa oiramadi bara yawdi haibagi tanjadu leiruidabani. Nangsu venda chatlo haidu hek yadi. Venda chatpado talle haiba line da sum chatjage paisa do handaktaydi khara hena piro. Sigumba nungaitabasi ubada hekta kantholaga lakpado ai ngamdeba. Sanathoigi 350, Rebecca gina 170, punna 520. Hayeng piro koima aina singdoini. Pige yare na figa hongoro nangi janaba mamana sembiragi. Nungai mandraduna school dress faba hongdana mamada pawdam jabani. Hoi ado mama pupudugi mateng khara pangpisiko. Hoi pangsi. Kada changlaglaga furit kudamdu tapna laukthokpani ningsinglai nganbagi saktam aduga mamon nokna dress hongba loikre. Somdasu fi hongna khongraw pocket ta thechinkiba pen adu laukthoklaga table du da thami yengsiludre hanna mafi hongba loiraga phone du lauduna kadagi thoklai. Rani Mangolda angang nupi machagi firol khara khanduna lei nganbana kanagino duna. Abigine kanana thiludoiba nang tamu chau chatpado orsu nachigi da changlaga piramazani. Ma ai ngahakta bol sanaruge kuirui. Hey atombasu halaktrine. Masi ngangsina kadaidu chatlinu thengna sum halai sibu handak markse. Horen de mukta phajana hangu nahan khaiga manadi irang ama iyawi nang tamu chau khangladine wa saina thokani. Ima oina hangu ai ngahakta sanarukige. Masi haiduna tapli chen khrei. Tompoka Ranjit ka ngasisu amuk lakminaduna living room da famduna yam chikna kupna wari sanari. Salidi magi kada lei Nungcthoi di terrace mathakta kaduna fauriba fisingdu amamta fazana thuptana lawshili. Ranjit thabak seidi hekta pangthokninglabani. Tompoksu khomlai mado hekta yabanatini plan hana fazana yalaba tungda pangthokadabani. Mai thoba haiba nupasina pukchal sengmanbasani soirisi. Ekoi hum manaraga adum pangthok yarabani. Adu oiri kayada nungaina ekoina mapu haido oiduna leiba yarabani. Ma khanganba yaroidamnina ekoi ani khakna pangthokpa taridana kana ama khangandabi. Aidi hauzi orsi yarabani. Hauzikti yadri matam khara yengkise. Magini haibada kanasu leiba nati. Ekoigi khutta adum tadok lerabasibu. Masu kharanidi nungaini hingjakisanu. Maraksida ibanigi plansu yatpulu herodamni. Yai adusu thawbasi hana tanthoktragadi mase khara heisingbagum tawri ma leiringaidi yadau mandi. Hekta tanthokpadusu yaroini masu leikhisanu ai kokra thadakigi nangsu khalu khanba lepkanu. Thainagi college karingaigi ningsingleida koknai khoina thadaba manana mina lawkibadu. Thaina palakpaduda tompok nahongnana amuk laman khumningbagi mairi haurai. Matam khara changlasu mai paktaba yadabani. Aduga amana ai hauziksu mabudi kaudre amuktang thengnarabadi khana hauziksu ngairibani. Wari sanaringai Memthoi su makuta fising du paiduna changlai. Memthoi ubada anidu saramba wari chap lepi tumin leinei. Memthoi na ngasi dingalina tompok na khomlai. Thabak ama chatkadabale adugini. Nganna haleena yumdaga potharaga leibanati
yumda ꯂꯩꯇꯅꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯔꯟꯖꯤꯠꯁꯨ ꯈꯨꯝꯂꯛꯏ ꯁꯤꯗꯩꯗꯤ ꯊꯕꯛꯁꯦ ꯃꯇꯝ ꯈꯔꯗꯤ ꯆꯤꯟꯕ ꯍꯦꯟꯒꯠꯂꯛꯀꯗꯕꯗꯅꯤ ꯀꯩ ꯊꯕꯛ ꯆꯤꯟꯗꯣꯏꯅꯣꯅꯦ ꯔꯟꯖꯤꯠꯅ ꯅꯪꯅ ꯈꯪꯉꯔꯣꯏ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯆꯪꯉꯣ ꯆꯥꯗꯣ ꯀꯞ 2 ꯂꯣꯜꯂꯛꯎ ꯍꯣꯏ ꯍꯣꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯐꯤꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯆꯥꯒꯤ ꯐꯤꯁꯤꯡꯗꯨ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯊꯝꯂꯒ ꯅꯪꯒꯤ ꯄꯩꯁꯥ ꯍꯥꯏꯗꯣ ꯅꯪ ꯕꯕꯥ ꯂꯥꯛꯂꯦ ꯍꯥꯏꯍꯧꯔꯨꯔꯣ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯤ ꯊꯦꯡꯕ ꯉꯝꯕ ꯇꯝꯕ ꯉꯝꯗꯦ ꯍꯌꯦꯡ ꯑꯃꯨꯛ ꯅꯪꯅꯔꯣꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯍꯤꯞꯇꯨꯅ ꯉꯥꯛ ꯄꯣꯊꯥꯔꯝꯕꯅꯤ ꯃꯄꯥ ꯍꯜꯂꯛꯑꯦ ꯍꯥꯏꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯦꯝꯊꯣꯏꯁꯨ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯆꯥ ꯂꯣꯟꯈ꯭ꯔꯦ ꯁꯦꯂꯤꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥ ꯂꯨꯄꯥ 500 ꯄꯤꯔꯣ ꯇꯣꯝꯄꯣꯛꯅ ꯀꯩꯗꯧꯅꯕꯅꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯅꯣꯠꯕꯨꯛ ꯂꯧꯒꯦ ꯇꯧꯕ ꯅꯃꯥꯗ ꯄꯤꯔꯝꯃꯒꯦ ꯅꯃꯥꯗꯩ ꯂꯧꯔꯣ ꯍꯣꯏ ꯕꯕꯥ ꯃꯦꯝꯊꯣꯏꯁꯨ ꯆꯥ ꯂꯣꯟꯕ ꯂꯣꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯔꯟꯖꯤꯠꯇ ꯀꯞ ꯑꯃ ꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯄꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀꯤ ꯅꯥꯀꯜꯗ ꯐꯝꯂꯛꯏ ꯇꯣꯝꯄꯣꯛꯅ ꯕꯦꯝꯃꯒꯤ ꯆꯥꯗꯤ ꯕꯥ ꯑꯩ ꯊꯛꯅꯤꯡꯗꯤꯌꯦ ꯑꯉꯥꯡꯒꯤ ꯄꯩꯁా ꯍꯥꯏꯕꯅꯤ ꯈꯔ ꯄꯤꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯄꯤꯔꯝꯒꯦ ꯑꯁꯨꯝꯅ ꯆꯥꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯃꯦꯝꯊꯣꯏꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯂꯒ ꯔꯟꯖꯤꯠꯀ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯕꯣꯜ ꯉꯥꯏꯍꯥꯛ ꯀꯥꯎꯔꯝꯂꯒ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯂꯝꯄꯥꯛꯇꯨꯗ ꯃꯈꯨꯠꯅ ꯉꯥꯛꯂꯒ ꯐꯝꯕꯣꯏ ꯉꯥꯊꯕꯣꯏ ꯇꯧꯗꯨꯅ ꯂꯩ ꯅꯥꯎꯕꯅ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ ꯐꯖꯅ ꯄꯦꯟꯅ ꯀꯥꯎꯊꯒꯦ ꯑꯦꯛꯖꯥꯝꯅ ꯑꯦꯛꯖꯥꯝꯒꯤ ꯊꯣꯛꯄ ꯊꯥ ꯈꯔ ꯋꯥꯠꯂꯤ ꯄꯥꯕ ꯅꯪꯈꯤꯅꯤ ꯕꯨꯡꯉꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯙꯥꯃꯣꯔꯥ ꯅꯪꯗꯤ ꯀꯥꯎꯔꯣꯏꯗ꯭ꯔꯥ ꯉꯥꯟꯕ ꯂꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯉꯥꯟꯕꯅ ꯀꯥꯎꯗꯣꯏꯅꯤ ꯀꯩꯅꯣ ꯅꯇꯨꯗꯒꯤ ꯄꯔꯃꯤꯁꯟ ꯑꯃꯨꯛ ꯂꯧꯈꯤꯗꯣꯏꯔꯣ ꯂꯧꯗꯣꯏ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯕꯗ ꯂꯧꯍꯧ ꯍꯥꯏꯒꯦ ꯇꯧꯕ ꯑꯁ ꯏꯇꯨꯒ ꯀꯥꯏꯅꯈ꯭ꯔꯦ ꯀꯔꯝ ꯀꯥꯟꯗꯦ ꯀꯨꯏꯔꯦ ꯈꯪꯗꯕ ꯃꯤꯅꯗꯤ ꯈꯜꯂꯝꯗꯣꯏꯅꯤ ꯃꯁꯤ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯑꯃꯇꯒ ꯁꯣꯟꯁꯤꯟꯅꯗꯦ ꯌꯥꯝ ꯆꯤꯡꯂꯦꯝꯃꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯕꯣꯏꯅꯤ ꯀꯥꯏꯅꯒ ꯉꯥꯎꯅꯔꯝꯗꯣꯏꯅꯤꯀꯣ ꯁꯣꯝꯗ ꯃꯇꯨꯅ ꯍꯥꯏꯕ ꯏꯜꯂꯤꯅꯦꯁꯤꯗꯤ ꯈꯪꯄꯣꯟꯇꯦ ꯉꯥꯟꯕꯁꯨ ꯈꯔ ꯀꯂꯛꯄ꯭ꯔꯥ ꯀꯂꯛꯇꯦ ꯀꯂꯛ ꯋꯥꯉꯥꯡꯅꯤ ꯅꯪꯒꯤꯗꯣ ꯅꯣꯡꯃ ꯑꯝꯇꯪ ꯁꯦꯡꯗꯣꯛ ꯇꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯑꯄꯪꯕ ꯅꯨꯄꯤꯁꯤꯡꯗꯨꯗ ꯅꯣꯏꯅ ꯉꯥꯟꯕꯗ ꯅꯨꯄꯥ ꯊꯣꯛꯄ ꯌꯥꯝ ꯃꯥꯜꯂꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯗꯦ ꯀꯥꯏꯅ ꯉꯥꯎꯖꯔꯤꯗꯣ ꯃꯅꯨꯡꯗꯗꯤ ꯄꯨꯔꯥ ꯑꯙꯥ ꯃꯣꯔꯥꯅꯦꯅ ꯁꯦꯡꯗꯣꯛ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯉꯣꯟꯗ ꯄꯥꯝꯂꯛꯇꯣꯏꯕ ꯅꯨꯄꯤꯗꯤ ꯂꯩꯔꯣꯏꯕꯣ ꯃꯣꯏꯅ ꯉꯥꯎꯔꯤꯁꯦ ꯑꯩꯉꯣꯟꯗꯅꯦꯕ ꯃꯁꯤ ꯍꯥꯏꯔꯒ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯂꯥꯛꯂꯤꯉꯩ ꯔꯥꯖ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯀꯩꯗꯧꯔꯤꯅꯣ ꯕꯣꯜ ꯁꯥꯟꯅꯔꯨꯕ ꯍꯜꯂꯛꯏꯌꯦ ꯑꯣ ꯎꯔꯝꯕ꯭ꯔꯣ ꯀꯩꯕꯨꯅꯣ ꯉꯁꯥꯏꯗꯣ ꯁꯦꯂꯤ ꯎꯔꯝꯕ ꯀꯗꯥꯏꯗ ꯕꯖꯥꯔ ꯃꯅꯨꯡꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯉꯁꯤ ꯑꯩꯗꯤ ꯆꯤꯡꯈꯩꯒ ꯂꯥꯛꯃꯤꯟꯅꯔꯦ ꯀꯅꯥꯝ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯑꯣ ꯑꯩꯁꯨ ꯔꯤꯁꯤꯅ ꯌꯥꯗꯗꯅ ꯆꯪꯂꯝꯕꯅꯤ ꯃꯇꯨꯒꯤ ꯀꯩꯅꯣꯝ ꯂꯩꯔꯨꯁꯦꯅ ꯑꯗꯨꯗ ꯊꯦꯡꯅꯔꯝꯕꯅꯤ ꯑꯣ ꯀꯧꯗꯤ ꯀꯧꯅꯔꯝꯃꯤ ꯑꯗꯣ ꯅꯕꯥꯅꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯈꯪꯗ꯭ꯔꯦꯁꯨ ꯕ꯭ꯂꯣꯛꯁꯨ ꯍꯪꯉꯛꯇ꯭ꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯒꯦꯝ ꯇꯧꯔ ꯂꯩꯔꯕꯅꯤ ꯑꯩ ꯃꯥꯁꯨ ꯋꯥꯔꯛꯂꯒ ꯕ꯭ꯂꯣꯛ ꯍꯪꯖꯔꯛꯁꯤꯅꯤ ꯀꯩꯝ ꯍꯥꯏꯔꯨꯈꯤꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯒꯦꯝ ꯍꯧꯔꯝꯗꯥꯏꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯣꯏ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯉꯁꯥꯏ ꯕꯖꯥꯔ ꯃꯅꯨꯡꯗ ꯁꯦꯂꯤ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯗꯨꯗ ꯃꯥꯁꯨ ꯆꯪꯂꯝꯒꯗꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯗꯧꯁꯨ ꯃꯇꯥꯡ ꯆꯥꯅ ꯊꯦꯡꯅꯗꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯨꯝꯂꯣꯝꯗ ꯆꯠꯇꯧꯁꯨ ꯊꯦꯡꯅꯔꯣꯏꯗꯕꯅꯤꯅ ꯆꯠꯇ꯭ꯔꯦ ꯅꯨꯡꯁꯤꯕꯅꯤꯅ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯔꯛꯇꯕꯁꯤ ꯊꯃꯣꯏ ꯃꯥꯁꯨ ꯋꯥꯗꯤ ꯋꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯟꯗꯦ ꯑꯣꯏꯕꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯅꯤꯅ ꯌꯥꯍꯧꯁꯨ ꯈꯔ ꯊꯦꯡꯂꯝꯃꯤ ꯏꯕꯦꯝꯆꯥ ꯆꯪꯂꯛꯇꯨꯅ ꯍꯧꯗꯣꯔꯛꯏ ꯕꯦꯝ ꯁꯦ ꯍꯧꯒꯠꯂꯣꯃꯤ ꯁꯤꯜꯚꯤꯌꯥ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯇꯥꯅ ꯇꯥꯅ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯇꯥꯁꯤꯟꯅꯗ ꯌꯥꯑꯣꯟꯕ ꯁꯥꯗꯨꯅ ꯂꯣꯡꯅ ꯍꯤꯞꯂꯝꯕ ꯃꯁꯥꯗꯨ ꯋꯥꯂꯣꯝꯗ ꯆꯞꯁꯤꯟꯈꯤ ꯃꯁꯤ ꯉꯥꯡꯁꯤꯕꯨ ꯀꯩꯅꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕꯁꯦ ꯍꯧꯒꯠꯂꯣꯃꯤ ꯊꯥꯔꯤꯕ ꯀꯥꯡꯈꯜꯗꯨ ꯍꯥꯏꯒꯠꯈꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯃꯥ ꯉꯁꯤ ꯊꯕꯛ ꯌꯥꯝꯃꯤ ꯍꯧꯒꯠꯂꯣ ꯃꯄꯥꯟꯗꯒꯤ ꯕꯣꯍꯜꯅ ꯂꯥꯎꯔꯛꯏ
ꯕꯦꯝꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯃꯣꯏ ꯑꯣꯖꯥ ꯂꯥꯛꯏ ꯍꯧꯒꯠꯂꯣ ꯍꯥꯏꯌꯨ ꯅꯣꯏ ꯑꯣꯖꯥ ꯂꯥꯛꯏ ꯍꯥꯏꯁꯦ ꯍꯧꯒꯠꯂꯣ ꯁꯤꯜꯚꯤꯌꯥ ꯑꯣꯖꯥ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯣꯖꯥꯅꯣ ꯈꯪꯅꯤꯡꯅ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯏꯕꯦꯝꯆꯥꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯅꯥ ꯑꯣꯖꯥ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯆꯤꯡꯂꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯍꯩꯃꯥ ꯆꯤꯡꯂꯦꯟ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯅꯪꯗꯤ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯗ ꯂꯥꯛꯄꯅꯤ ꯇꯩꯃ ꯕꯣꯍꯜꯅ ꯑꯃꯨꯛ ꯕꯦꯝꯗꯤ ꯍꯧꯒꯠꯍꯧꯔꯕꯅꯤ ꯆꯤꯡꯂꯦꯟꯒꯤ ꯆꯥ ꯑꯃ ꯁꯦꯝꯂꯣ ꯌꯥꯔꯅꯤ ꯁꯦꯝꯕꯤꯔꯨꯔꯅꯨ ꯏꯇꯩꯃꯁꯨ ꯌꯥꯎꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯂꯛꯏ ꯆꯤꯡꯂꯦꯟꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯆꯥ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯈꯪꯅꯔꯛꯄ ꯑꯣꯏꯕꯅ ꯊꯣꯏꯗꯣꯛꯅ ꯉꯛꯄꯗꯤ ꯐꯥꯎꯗ꯭ꯔꯤ ꯆꯤꯡꯂꯦꯟꯅ ꯁꯤꯜꯚꯤꯌꯥꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯁꯣꯟꯕꯁꯤꯗ 12ꯁꯤꯗꯒ ꯅꯥꯟꯊꯣꯛꯍꯧꯒꯗ꯭ꯔꯅ ꯄꯥꯈꯠꯂꯤꯕ ꯇꯥꯃꯣꯒ ꯏꯇꯩꯃꯒꯅ ꯋꯥꯖꯔꯤꯗꯨꯒ ꯑꯉꯥꯡꯁꯤꯅ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯈꯔ ꯂꯥꯛꯍꯧꯗ꯭ꯔꯗꯤ ꯑꯦꯛꯖꯥꯝꯗꯗꯤ ꯌꯥꯔꯣꯏꯕꯣ ꯃꯆꯥ ꯂꯥꯏꯔꯤꯛ ꯍꯩꯇꯕꯒꯤ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯑꯅꯤꯗꯨꯁꯨ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯏꯕꯣꯍꯜꯅ ꯈꯪꯗꯦ ꯀꯃꯥꯏꯅ ꯉꯥꯡꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯥꯁꯤꯒ ꯃꯣꯏꯕꯥ ꯑꯁꯥꯒ ꯂꯥꯏꯔꯤ 12ꯁꯤꯗ ꯄꯥꯁ ꯇꯧꯔꯛꯅꯕ ꯍꯥꯟꯅ ꯈꯟꯅꯈꯤꯁꯦ ꯇꯥꯃꯣꯒ ꯏꯇꯩꯃꯒꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯟꯅꯁꯨ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛꯁꯨ ꯃꯥꯒꯤ ꯈꯜꯂꯒ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯄꯩꯁꯥꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯇꯥꯃꯣ ꯑꯩ ꯐ꯭ꯔꯤꯗ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯃꯇꯝ ꯑꯃ ꯇꯥꯛꯂꯒꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯄꯨꯡ 3ꯗꯒꯤꯅ 4:30 ꯐꯥꯎꯁꯦ ꯌꯨꯝꯗ ꯂꯥꯛꯍꯟꯕꯤꯔꯣ ꯌꯥꯏ ꯅꯪꯁꯨ ꯃꯇꯝ ꯃꯥꯡꯂꯛꯀꯗꯣꯏꯅꯤꯅ ꯀꯔꯤꯒꯤ ꯄꯩꯁా ꯂꯧꯗ ꯌꯥꯔꯣꯏ ꯆꯤꯡꯂꯦꯟ ꯅꯪꯅ ꯈꯔ ꯗꯞ ꯇꯧꯗꯨꯅ ꯀꯤꯍꯜꯂꯒꯅꯦ 12ꯁꯤꯗꯗꯤ ꯄꯥꯁ ꯇꯧꯍꯟꯗ ꯌꯥꯗꯕꯅꯤ ꯅꯪꯅ ꯂꯥꯛꯂꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯑꯁ ꯐꯔꯕꯅꯤ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯅꯪꯁꯨ ꯋꯥꯕꯤꯔꯦ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯔꯤꯛ ꯍꯩꯇꯕꯒꯤꯗꯃꯛ ꯆꯤꯡꯂꯦꯟ ꯆꯤꯟꯕꯥꯜꯗꯨ ꯈꯤꯇꯪ ꯀꯥꯡꯂꯞ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯤꯜꯚꯤꯌꯥ ꯃꯃꯥꯏ ꯃꯃꯤꯠ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯑꯣꯖꯥ ꯀꯅꯥꯅꯣ ꯂꯥꯛꯂꯤ ꯍꯥꯏꯁꯤꯕꯨ ꯈꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯡꯒꯣꯜꯗ ꯆꯤꯡꯂꯦꯟꯅꯦ ꯃꯄꯥ ꯃꯃꯥ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯤꯡꯂꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯏ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ ꯍꯥꯏꯅꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯌꯨꯛꯁꯤꯗ ꯀꯩꯗꯧ ꯂꯥꯛꯂꯤꯖꯥꯠꯅꯣ ꯃꯁꯤ ꯑꯣꯖꯥꯁꯤꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯗꯨꯗ ꯆꯤꯡꯂꯦꯟꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯁꯤꯜꯚꯤꯌꯥ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯤꯡꯂꯦꯟꯕꯨ ꯀꯧꯔꯛꯏ ꯁꯥꯔ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯣꯏ ꯁꯤꯗ ꯂꯥꯛꯏꯅꯤ ꯅꯣꯏ ꯁꯥꯔꯅ ꯅꯪꯁꯦ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯅꯤꯌꯦ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯒꯤ ꯁꯤꯜꯚꯤꯌꯥ ꯉꯛꯅ ꯆꯤꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯅꯍꯥꯟꯈꯩꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯨꯝꯗ ꯀꯧꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯁꯥꯅ ꯂꯥꯛꯂꯒ ꯍꯥꯏꯔꯛꯄꯁꯤꯗ ꯉꯛꯄꯅꯤ ꯆꯤꯡꯂꯦꯟꯁꯦ ꯑꯁꯨꯝꯅꯃꯨꯛꯇ ꯍꯥꯏꯗꯕꯅꯤ ꯆꯤꯡꯂꯦꯟꯒꯤ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯃꯑꯣꯡꯗꯨꯒ ꯈꯔ ꯈꯖꯤꯛ ꯍꯣꯡꯕ ꯃꯥꯟꯕ ꯃꯇꯧꯁꯤꯗ ꯉꯛꯏ ꯏꯕꯦꯝꯆꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯅꯣꯏ ꯁꯥꯔ ꯍꯣꯏꯗ ꯆꯠꯀꯗꯕꯅꯤ ꯅꯣꯏ ꯄꯄꯥꯅ ꯊꯤꯟꯕ ꯂꯧꯕ ꯇꯧꯖꯅꯤ ꯅꯊꯟꯇꯒ ꯆꯠꯍꯜꯂꯣꯏ ꯐꯔꯛ ꯇꯥꯕ ꯌꯥꯎꯔꯁꯨ ꯅꯣꯏ ꯁꯥꯔꯅꯅꯦ ꯑꯗꯨꯝ ꯊꯤꯜꯂꯛꯆꯅꯤ ꯁꯤꯜꯚꯤꯌꯥꯁꯨ ꯉꯛꯅ ꯁꯥꯔ ꯍꯣꯏꯗꯔ ꯆꯠꯇꯣꯏꯁꯦ ꯍꯣꯏꯅꯦ ꯁꯥꯔ ꯑꯇꯣꯞꯄ ꯃꯤ ꯇꯧꯗ꯭ꯔꯕꯣ ꯇꯧꯏ ꯄꯨꯡ 3ꯗꯒꯤ 4:30 ꯐꯥꯎꯁꯦ ꯅꯪꯒꯤ ꯈꯜꯂꯒ ꯃꯇꯝ ꯀꯥꯏꯊꯣꯛꯄꯅꯤ ꯄꯨꯡ 5ꯗꯒꯤꯗꯤ ꯁꯥꯔ ꯅꯟꯗꯣꯒꯤ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯏꯕꯣꯍꯜꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯁꯥꯔꯅ ꯅꯪꯒꯤꯗꯃꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯇꯧꯗꯣꯏꯁꯦ ꯃꯁꯤꯗ ꯅꯪꯁꯨ 12ꯁꯤꯗꯅꯦ ꯂꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯣ ꯑꯩꯒꯤꯗꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯇꯣꯏꯕ ꯃꯁꯤ ꯍꯥꯏꯔꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ ꯉꯔꯥꯡ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯒꯨꯟ ꯆꯦꯜꯂꯨ ꯍꯥꯏꯕꯗꯨꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯅꯤꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯇꯝ ꯅꯨꯡꯁꯤꯕ ꯂꯥꯏꯔꯤꯛ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯒꯤ ꯒꯨꯟ ꯆꯦꯟꯕ ꯁꯥꯔꯅ ꯑꯩꯒꯤꯗꯃꯛꯇ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯀꯩꯅꯣ ꯁꯥꯔꯅ ꯑꯩ ꯈꯛꯇ ꯇ꯭ꯌꯨꯁꯟ ꯇꯧꯅꯤꯡꯂꯤꯁꯤꯅ ꯃꯇꯝ ꯃꯥꯡꯈꯩ ꯑꯩ ꯅꯠꯇ꯭ꯔꯒꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯅꯕ ꯃꯤ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯖꯥꯠꯂꯣ ꯍꯩꯁ ꯁꯥꯔꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯔꯖꯥꯠꯂꯣ ꯀꯩꯅꯣ ꯃꯁꯤ ꯑꯣꯖꯥꯁꯤꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯅ ꯉꯥꯎꯔꯤꯀꯥꯟꯗꯗꯤ ꯅꯣꯡꯇ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯅ ꯉꯥꯟꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯀꯥꯟꯁꯤꯗ ꯐꯔꯛ ꯑꯃꯨꯛ ꯐꯨꯔꯛꯂꯤꯁꯤꯕꯣ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯀꯥꯔꯟꯒ ꯇꯥꯔꯛꯂꯗꯤꯅꯦ ꯆꯩ ꯂꯥꯛꯇꯣꯏꯅꯤ ꯑꯣꯖꯥ ꯄꯣꯍꯩꯗꯦꯕ ꯂꯩꯇꯕꯅꯤ ꯑꯩꯅ ꯉꯥꯎꯕꯅ ꯉꯥꯎꯕꯅꯤ ꯑꯣꯖꯥ ꯃꯥꯅꯒ ꯑꯩꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯛꯇꯅ ꯍꯦꯔꯥ ꯅꯥꯞ ꯆꯥꯗꯕ